Nungthil Pobopta Sakangdabasingna Churachandpur SBI branch tagi lupa lakh 15 lakhre. Sakangdaba Kutlai Matik Chana Paibasingna Nungthil Pobopta State Bank of India SBI Churachandpur branch tagi lupa lakh 15 loot Toukhre. Thaudok asigi matangda police tagi fangba paun hai ngarang nungthil pung anirom tabada Churachandpur police station na konba AK Salbungda laibar Churachandpur SBI branch tagi Sakangdaba Kutlai Paiba Miyoi Marina lupa lakh 15 loot tawkibani hairi. Sakangdaba Miyoi Mari aduna bank manungda changlaktuna nongmai round ama kaplaba matungda sale sing adu loot tawraba matung thuna yangna Churachandpur gi kangwai mai kairomda chatki hairi. Panba yai Manipurda mamang chahigi May 3 Kanglup anigi marakta thokliba irang asigi manungda Sakangdaba Kutlai Paibasingna tongan-tonganba beingsingi loot tawba asi ngarangi asiga tharaga marirak sure haibiyai. Mamang chahigi July 10 da Churachandpur district ki Tidim lambi amadi Thangjam lambi da laiba Axis Bank tagi karor amagi shana singa loinana loot tawkiba laikre aduga September 10 da Churachandpur SBI branch tagi karor amaga lakh 15 gi senfam su loot tawki amasung Ukhrul headquarter Viewland da laiba Punjab National Bank tagi lupa lakh 19 henbagi senfam singsu loot tawkiba laiki. Churachandpur gi oina ngarang tawkiba asiga tharaga ahumlak sure. Bank loot tawkibaga mari lainana Churachandpur police station na case ama register tawkhre. Kuki militant singna haukiba May 3 dagi hauraga yaikai thingaibagi thawong kaya chatharakpa laikre. Ngarangi bank loot tawbagi thodok asisu kanana chathakibano haiba chap chana khangdrabasu Churachandpur district asi Kuki militant singna khutlingba mafam ama oibana chingnaba kaya lairi.